आकाशवाणी इम्फाल माइबम दिजमनी पाउ पाजरी अहनबदा मरोइबा पाउ बोर्ड ऑफ सेकेंडरी एजुकेशन मणिपुर लौबा कुमसी सेही हाई स्कूल लिविंग सर्टिफिकेट एग्जामिनेशन की फॉल ngasi लौथोखरे पास तौबगी सांग सादा हुमद्रा तरुकनी मुख्यमंत्री नोंगथोमन बिरेन सभापति ओइदुना राज्य की मंत्री मंडल की मिफम मुख्यमंत्री की सेक्रेटरी तंगसी पांगथोखरे हाउ कैथेल अतुबा मतमदा सानबा वारेप लौखरे राज्यपाल ला गणेशन हाइरी सरकार प्लास्टिक की पोलम थिंबगी खोंजंग संगसिलिबा असिदा मियामना मतेंग पांगदबनी मणिपुर कोविड पॉजिटिव ओइबगी सांग तपना तपना हेंगलगली ngasisu लाइसेट असिगी अनोबा केस कुनिथोई थेंगरे अमसुंग जापान की हानगी प्रधानमंत्री शिंजो अबे ngasi लेखिद्रे मांगनो लेखिदबदा भारतना हयेंग नुमित चुप्पा अमा अवाबा फोंदोकनी बोर्ड ऑफ सेकेंडरी एजुकेशन मणिपुर लौबा कुमसी सही की हाई स्कूल लिविंग सर्टिफिकेट एग्जामिनेशन की फॉल ngasi लौथोखरे परीक्षा की फॉल अदु राज्य की शिक्षा मंत्री थौनाउजम बसंत कुमार बोर्ड असिगी ऑफिस पांगथोब थोरमदा लौथोखिबनी पुन्न महिरोई लिसिंग कुंथ्रामापन सनी कुंथ्रावमदोई परीक्षा थाबगी मनुंगदा महिरोई लिसिंग कुनमापन सानिपान तरामरी पास तौरे पास तौबगी सांग सादा हुमद्रा तरुगनी मसी हौकिबा सही तरागा यंगनबदा पास तौबगी सांग ख्वाइदगी वांगबनी हाइरी कैथोलिक स्कूल कांचीपुर की राहुल लाइश्रमना पुनमकी मकोक ओइरे महागना अपुनबा मार्क सातरुक की मनुंगदा सामंगा मरिफु तरुक फंखी हेरिटेज कन्वेंट उरीपोकी नोमाइथेम धनजित अमसुंग स्कूल असिमकी तनिस थोंग्रामना पुन्ना अनिसुबा तामिनरे मखोइना फंखिबा मार्कना सामंगा मरिफु मंगानी अदुगा यूरेका एकाडमी थौनाउजमगी मेनका हुइद्रोममदी रतन कुमार मेमोरियल स्कूल क्वाकेथेल हैनौ खोंगनेम्बेगी जेसिया खोइराकपमना पुन्ना अहुमसुबा तारे मखोइना फंखिबा मार्कना सामंगा मरिफु मरीनी हंदकी मैट्रिक परीक्षा असिदा मकोक ताख्रब कुनमंगा की मनुंगदा सरकार की स्कूल की महिरोई अमत यावब ngамखिद्रे सरकार की स्कूल सिंह की महिरोई लिसिंग निपान सहूम तरुक परीक्षा थाबदा फर्स्ट डिवीजन दा महिरोई लिसिंग अनि सनिपान कुनिपान सेकेंड डिवीजन दा लिसिंग अनि सुमना हुमद्रा मरी थर्ड डिवीजन दा साम कुन पुन्ना महिरोई लिसिंग मंगा सुमना कुनिथोई पास तौखी सरकार की स्कूल की ओइना पास तौबगी सांग सादा हुमफु दशमिक मरी तरुक ओइखी एडेड स्कूल की महिरोई सिंह पास तौबगी सांगना सादा मरिफु दशमिक तरुक मापन्नी मुख्यमंत्री नोंगथोमन बिरेन सभापति ओइदुना राज्य की मंत्री मंडल की मिफम मुख्यमंत्री की सेक्रेटरी तंगसी पांगथोखरे मिफम अदुदा हाउ कैथेल अतुब मतमदा सानब वारेप लौखी कैथेल अदुदा नुपी वेंडर सिंह याउना ट्राइबल कांगलुप खुदिंगमकी नुपी सिंहना फंबा यागनी सोशल मीडिया दा थादोरप वारोल मदा मुख्यमंत्री हाई कैथेल असी साब लोइसनुना फंबा हौरबदी मणिपुर की अपुनबगी सक्तम अमा कैथेल असिदा उब फंगलगनी राज्यपाल ला गणेशन हाइरी सरकार प्लास्टिक की पोलम थिंबगी खोंजंग संगसिलिबा असिदा मियामना मतेंग पांगदबनी वाफम असी राज्यपाल ngasi कक्सिंग जिला की मनुंगसन लेबा सोगनुदा चतुना एमएलए सिंह डिस्ट्रिक्ट लेवल ऑफिसर सिंह प्रधान सिंह सीएसओ सिंह अमसुंग मियामगा उनबगी थोरमदा फोंदोखिबनी डिस्ट्रिक्ट एडमिनिस्ट्रेशन कक्सिंग ने सिंधुना सुगनुगी सिंगतम कम्युनिटी हॉल दा पांगथोखिबा थोरमदा वा ngangbada राज्यपाल हाई प्लास्टिक सिजनबना मियोबिगी हक्सांगदा हाइनिंगाई लेतना सोले हाइबदु खंगलकपदगी सरकार खोंथांग असि लौखलकपनी मांगना हाई प्लास्टिक की पोलम निंगथीना लोइसिनबा मसुंग मांगन खिनबगिदमक स्वच्छ भारत मिशन की मखादा थबक सिंह पाइखिकदबनी राज्यपाल हाई लेबाक असिना इंग लिसिंग अनि कुनमंगा फावबदा टीबी लेना पुमुक पुथनबा पांदम थमली पांदम असि यौनबगिदमक सुगनुदसु मरी लेनबो अथॉरिटी सिंगना युम युमदा संगदुना लेना असि लैब्रा खंगदोकनबा होनगदबनी म्यांमार की तमुदा भारत की तमिल मचा अनि हाटखिबा थौदोक अदु केंद्र की मपाल थोरम मंत्रालय की राज्य मंत्री डॉक्टर आर.के. रंजन थमोय सोकना नुंगाइतबा फोंदोखरे म्यांमार के नेपी ताउदा लेरिबा डॉक्टर आर.के. रंजन ngasi आकाशवाणी इम्फाल की पौमीगा टेलीफोन दा वरी सानबदा डॉक्टर आर.के. रंजन हाई थौदोक अदुदा लेखिदरबा भारत मचा अनि अदु म्यांमार अथॉरिटी ने अथुबा मतमदा सिनरकदबनी भारत मचा अनि अदु थासिगी मंगादा तमु टाउन हाटखिबनी फिबम मसी यंगलगा ngамखै सोर मोरेदा उंखनबगी फिबम लाकपदगी डिस्ट्रिक्ट मजिस्ट्रेट तंगनोपलना ngамखै सोरदुदा मखा ताबा पामदबा थौदोक थोक्तनबगिदमक सीआरपीसी की धारा 194 की मखादा अथिंगबा थमली नोने जिला की मख्वाम मरांग सिंह सिंगनिखाबी की थौदोक्ता थीब खंगद्रिब हक्साक सिंह थीबगी थबक लेप्तना चथरी हौजिक फावबदा लेखिदरबा हक्सांग 94 फंगबा ngамखरे 12 की हक्सांग हौजिकसु थीब फंगद्री
NDRF SDRF lanmi musung tongan ba lupsingna thi humbagi thabak adu ahing nungthil naidana chathari thodok adu da awaba taraba singda mateng pangnabagi damak hangdoke ba chief minister gi relief fund da miyamna mateng pangnarak pa hojik su leptri like minded group LMG na Mukhyamantri gi relief fund da lupa lising yangkai mateng pangkhre Mukhyamantri gi banglo da pangthokpa tengbang pibigi thorom da lup asigi miyoi kya saru yakhi Manipur da inner line permit system sana halu haiduna khongjang sangsin bada laikhidraba mahiroi Robin Hood ki tarelak suba lamjing maira ningsing thoram ngasi JC ILPS na mani sinduna awasing da pangthokhi thoramadu da saru yakhi basingna laikhidraba mahiroi asigi mafam da laikatuna ikai khumna pa utki tungda haujik Manipur da sanariba ILP system asigi matang da Manipur miyamgi khanani na ba mifam ama pangthokhi thoramadu da JC ILPS ki lusingba kaya saru yakhi Ziribam dasu Toromasi JC ILPS Ziribam branch na sinduna AMSU District Committee ki holda pangthokhi Tagyal Jila Parishad ke manung sana lay balomi singda sarkar na ata ba mamal da pi bahar sing ngasi antokre har bek sing ado Mukhyamantri nong thomam birena masung pasoi kendra ki MLA sapam kunje ki sur anini antokhi bani mamang dasu mafam ado gi lomi singda darkar lay bahar sing yatokra bani Leibak asina ning tomlakpa chai humudra manga surukpaga mari lenana pangthokpa azati ka amrit maharsop thorum gi saruk am oina irai numit khudingi akhanaba quiz gi thorum leptana sandoktuna lagli ngasi gi quiz gi dama quiz master da khusin nazari Tabiriba singbu ngangom kiran na taram na okchari Akasbani Imphal gi paukangbo masung Rajya gi Art and Culture Department apun sinjaba Ajatika Amarit Mahachop Quiz Program gi nipunipan sube episode ki wahang hangjari wahang adudi ing kumjalising machanipan marputra mathoida Kangla sa mamangda manga kaktuna hatkiba British officer manga aduda yolhing phalang chankhiba yot chubanupa adu kanano The question is name the blacksmith who chained 5 British officers who were later beheaded in front of Kanglasa in 1891. Aikoigi email address airimfalnewsquiz@gmail.com da isagi ming laifamamadi contact number galoinana adomgi paukhum thabirao. Mamangi irai numita quiz program asigi nifutere chuba episode ta hangjakibu wahang. Ing kumjalising machanipan marputara mathoigi Anglo Manipuri War da British ki tamu kalam gi Manipur Field Force ki transport officer oikhiba du kanano. Wahang asigi chuma paukhum di Kulumdoi Shuba Madras Infantry gi Lieutenant B.W. Marloni Haibashini. Khwaidiga hana chuma paukum pirakhiba miyoi ahum khangatchare makhoi singadudi ahanba winner na luang changmam makha laikai degi Huining Sumbam Olivia Debi ni. Aigi ming Huining Sumbam Olivia Debi aduga aigi laifamna luang sangbam makha laikai degi ne. All India Radio Imphal gi I paukangbo amadi State Art and Culture Department ani na pullaga kui rai nimit khudingi pangthokliba Azadi ka Amrit Mahotsav ki quiz ki thoram ase aikhoi yamna kanaba piba maroina hogalakliba inkhalakliba naharol singda yamna kanaba piba adugumba thoram amani haizaningi matung tarakpadasu lepa leitana adumak pangthokpa ngamba oibiu haiba wafam se thamjake Anishuba winner na kontha ahlup mamang laikai degi laifrakum rega ni ahum suba winner na sekmai degi thaugdem ajit ni winner sing the congratulation pijari Loisilakpada ngasigi nipunipan suba episode ke quiz ki wahang amuk hananing sing jari ing kumjalising machanipan marputra mathoida Kangla sa mamangda manga kaktuna hatkiba British officer manga aduda yolhing phalang chankhiba yot chubanupa adu kanano The question is name the blacksmith who chained 5 British officers who were later beheaded in front of Kanglasa in 1891 Tabiriba pawasi Akasbani Imphal dagini Manipur da COVID positive oibigi sang tapna hengalagli ngasi su laisat asigi anoba case kunithoi thengnare Raiji gi haksel bibag na ngasi numidawaram thokpa cherol amadhai ngasi COVID ki sample chani kulumdoi test tobada miyoi kunithoi positive oiba thengnakhibani positive oikibasing adugi manungda Imphal West gi tarahomdoi amadi Imphal East gi mari yauri masi tharaga raija sida COVID positive oikiba migi masing lakh ama lising kunthra taret sahum marifu mapan surai ngasigi oina positive oibigi sang sada mapan dasmik mapan ni laisa desena maram oiduna miyoi amata sikibigi paudi leite ngasi miyoi ama naba phaduna discharge tauki
नाबा फबगी सांग सादा मरुद्रा निपान दशमिक अहुम तरेनी हौजिक एक्टिव केस चामा तरा निपान सुरे Sayul masukna satharakpa ban masop thormgi saruk amoina forest amasung environment mantri thongam bisojen lusing dunangasi Waitho protected reserve forest area da paktakna usara sing thakre Thobal forest division senduna pangthokeba usara thabagi thoramadu da wangang bada mantri na hai leibaga sen ning tamlakpa sei humbudra manga surakpa palan thoramasida usara lag humbudra manga thanaba forest department na pandam thamli mang hai myoi bane hingbada oxygen darkar lei Haribo oxygen asi u pambidigi marang kaina phangli masigi damak aikoina u thabagi tangai fadaba lei mahiroi singna su makhoi mapok numit thorom pangthokpada u chara thabagi hainabi leigedabani masida ahallaman singna su makhoi bu mateng pangbigedabani amadi u chara sing thanaba haibigedabani u chara thabagi thoromda mahiroi singna saru yabagi damak mantri na thagatki Forest is amna bas hoy kare and every jaga le poche akoine khalli jangal khakka da forest ne na no forest ha no kum pudumukta lai adina akoine miyoi ba ji ba pan ba pudimak sina akoine hingi base only one art hai ba akoine le ba slogan ama 1972 da UN na sem ki ba akoine hadak Stockholm da tau ki ba akoine World Environment Day da makoina semagala ku sahi yang khai ba ki ingi to lai sem slogan because manam de akoine hingi ji art se de hingi ji ba pan ba pudima atopa hingi ya ado hing bas de akoine plan like oxygen The oxygen se akoina moi digi lau daga koi kai hingani koi hingmang mo aduna masi kari marka da ngasi gi climatic condition change tori ba rainfall gi change tori ba adu asi aing asa gi change tori se because of the imbalance of the ecological environment del oi ba possibility akai bla ko degi Ngasigi thoramadu da Thobal Forest Division ge staff sing Paradise English School ge mahiroi sing NCC cadet sing na saru yakhi Raja si da hauji honglaliba ay nga sage phibam asi laksinabage damak Raja sarkar na paktakna na u thabage thoramasi sangsili haina su mantri na makata ki Senapati ge Mount Everest College na sentuna ngasi college adugi akoiba madi Tafo village da paksana u thabage thoramama ngasi pangthokre Plan to Hill haiba wakhalon da pangthokeba u thabage thoram adu college adugi NSS unit ka punna sinduna pangthokebani Raja ki Directorate of University and Higher Education na sarkar gi college singa masung government aided college singna u thabagi drive asida saruk yana bakhangalpagi matungina khongthang asi lokatpani hairi Amuktang sizinaraga huntokpa plastic ki polam sing thingbagi matang da miyambu bhab tahanbagi thorama Bisnupur Barzar da ngasi pangthokre District Administration Bisnupurna urban local body singa masung district level officer singa punna pangthokeba nong magi oiba miyambu bhab tahanbagi thoramadu da Manipur plastic policy lising ani kuni thoi ningthina sanhanba plastic ki polam sing mafam chana loisinba madi manghan khibana singbagi matangda ningthina bhab tanki thormadu da wangang mada jila adugi deputy commissioner Lorembam Bikram na hai Manipur plastic policy lising ani kuni thoi ningthina sana hanabagi damak district level task force semle XSSB Personal Welfare Association Sendurangasi UPSC na loba Civil Services Examination da mai pakraba Wairokpam Punsibabu Taram Okre Opagi Thoramadu Association Asigi Kurai Tweeding Sam Laikai the Labor Opista Pangtoki Lalobusingi Apunba Loop Korkomgi Taramatoi Suba Kuman Thoram Nasi Pangtogli Kuman Thoramasiga Marilina Loop Asina Ningtam Yahuda Matwai Katkraba Atopasigi Mafamda Ikai Kumnaba Uli Paugi Maraktana Atenba Break Ama Panthoibe Housing Finance Company Limited amasung sister company singi maikei dagi khanganjari madudi company sing asidagi loan laukhraga defaulter oina lairiba loaning member singna lakliba July tang 15 phawbugi manungda isa gi loan due singdok pihau hayengmak head office amasung branch office singda lakpiraga due amount singadu singdok piu thausabidragade isa gi property sing Surface Act 2002 gi makhada auction tawjaragani Khangan Jariba Panthoibe Housing Finance Company Limited amasung sister company sing Taurang Mamlaikai Uripok Imphal Akas Bani Imphal dagi pau tabiri Japan gi hanagi Pradhan Mantri Shinzo Abe ngasi lekhidre Western Japan da ngasi ayuk pangthokpa campaign amada wa ngang legida sakhang dabasing mahak punomaina kaptun hatkibani Japan gi hanagi Pradhan Mantri na lekhidabada Pradhan Mantri Narendra Modi na thamoi songna nungaitaba phongdokre Leikhidraba hanagi Pradhan Mantri adugi mafamda ikai khumnaba utuna leibak asina hayeng nong masumna awaba phongdokani awaba phongdolingi manungda kendra masung rajya sarkar gi office sing jati gi phiral tangkai singtheduna thamgani makhal amatagi harau komai pangthokroi hairi aroibada maroiba pawmuk Board of Secondary Education Manipur na loba kumsi saigi high school living certificate examination gi fall ngasi lauthokre pass tobagi sang sa da humbudra tarukni Mukhyamantri Nongthom Birena Sabapati Wajuna Raja gi Mantri Mandol gi Mifam Mukhyamantri gi Secretary tangasi pangthokre Hau Kaithel atuba matamda sanaba warep laukre
राज्यपाल गणेशन हाइरी सरकार प्लास्टिक की पोलम सिंह थिंबगी खोंजंग संगसिलेबा सिदा मियामना मतेंग पांगदबनी मणिपुर दा कोविड पॉजिटिव ओइबगी सांग तमना तमना हेनगलगली ngasisu लाइसट असिगी अनोबा केस कुनिथोइ थंगनरे अमसुंग जापान की हाल के प्रधानमंत्री शिंजो अबे ngasi लेखिद्रे मांगनो लेखिदबदा भारत ना हयेंग नुमित चुप्पा अमा अवाबा फोंदोकनी पाउलोइजरे